पाउचेद युम्पम उइबा मरुइबा पाउ खरा अपडेट तौजरी मणिपुर की असेंबली मिखल बीजेपी ना सीट कुंठा का मथोई की कुंठा तरेट फाउबा कागने कांग्रेस न सीट तरह हमदोई तरामापन हेलोय रिपब्लिक तंगा निथोकना फेब्रुआरी कुंतरेट अमसुंग मार्च अहुम पांथोकदोरिबा तरागनिथोई सुबा मणिपुर लेजिस्लेटिव असेंबली की मिखल असिदा अपुनबा सीट हुंफु की मनुंग रुलिंग बीजेपी ना सीट कुंठा का मथोई कुंठा का तरेट अदुगा कांग्रेस न सीट तरह हमदोई तरामापन फाउबा कागने हन रिपब्लिक PMARQ न फ्राइडेक दौरे Indian fastest digital news service republicworld.com da Harshvardhan iba report magi matungina seat humpu leiba Manipur Legislative Assembly mikhalase tangkagani thokna pangthokadabani state asi hojik Chief Minister N Biren Gilising makhada BJP da sasan tawribane Republic Media Network na pi maga kusam draga state asigi hojik leiriba political scenario asigi matangda accurate amasung opinion poll ki matangda sathakiba survey amagi matungina wafam asi phangdorakibane opinion poll ki methodology ki matangda paladuna hairibana prediction asi hokiba January mafandagi taraga taruk foba isam chamba mongda survey satharaba matungda pikibane methodology asi hill survey CATI amasung IDI ki techniques sinadunda district amasung assembly constituency ki marwaiba miyoising da sathake survey asi ki matungina assembly seat humpu leiba state asida BJP na seat kuntra ga mathoi degi kuntra ga taret Indian National Congress na seat taraga humdoi degi taraga mapan NPP na ani degi na mapan aduga NVF na seat amadagi na mga fawba karaba yai hauji Manipur gi Chief Minister wariba N Biren Singh asi state asida mo khana lusingba oina lahinding bagi apamba asi sada kuntra ga taruk approval pire aduga Congress lusingba former Chief Minister Okram Ibobina sada taraga taret NPP gi Yumnam Joy Kumar na sada taraga mathoi aduga Congress gi gai khangam na sada tara approval pere Manipur gi wena mikhal ga mari leinaba khwadi gi chawba isu asi thaba phangdaba amasung afaba thakna daba ising phangdaba gi asawba isu asawba isu ani asini respondent gi chada konmapanna hariba Manipur gi oina khwadi gi chawba isu asi thaba phangdaba asini thakna bising phangdaba amasung lambi gi fibam phataba asina ani suba amasung ahum suba isuni ana phangdok narakle respondent ki sada konithoin state asida BJP ki performance asi sada kuntraga tarene law and order ki phibam phagatpa asina voting ki magok thongbada leiri ana respondent sada konipan mod pire aduga respondent ki sada kunga marina anti incumbency amsung sense drive ki mathau dai aire panbajabadi english ngani taraga tareta pangthokiba Manipur assembly mekhala duda congress na apunba seat humphugi manungda seat kunipan mai paktuna single largest party hoiki aduga BJP na masih matang seat kon mathoi kaduna adisoba single largest party hoiki mikhala duda congress na apukhana sarkar semna bagi asa laijarabasu BJP na NPP NPF amasung LJP ga post alliance tawduna namduna BJP na losing ba sarkar semki loina lising ani taraga tareki march tara magada N Biren Manipur ki Chief Minister oina wasak laukhibani haire atopa pau amadana intending candidate Tony gi jumda nongmai kapselam le laglibo February 28 amani March umda Fezani thokna pangthokna daba sem sareba state asigi Vidhan Sabha Mikhal gi mang oinana assembly constituency kya gi mafam singda hingsa gi thawung sing oiba nongmai kapsin bagi thawung sing leptana thoragle thawdoga sigi saruk amoina state assembly Mikhal da kairau assembly constituency da congress ki mirep oinana ba thawang toriba Thonggram Tony gi jumda su sakang dabsin nongmai round kya kapselam le hare thawdoga sing arang tha asigi taraga taruk amadi taraga tari ki lonaba ahing dongai matung minute konrom Satba madamda Irinbung police station ki manung chanba kairau bitra lairem pilikai deliba candidate asigi jumda thoki bani adobo kapsilama nongwai maruna jongki sekpal tha pan badagi asogapan amade akai atoidi thohodre aire thadog adobo janing daba phongdok laduna kari maram gi damak thawong sing asi chatharam lebano abedo mari leina basina sengdok piraku haina candidate oriba Tony na pami singo na ba amada phongdoragle mamangda kanagumba amataga jana khidaba nungaina da balaite election gitama aki akhang pi bagi thawng ase matungda tawbigan aina mahna apel tawragle loina na kairau assembly constituency da hantak nongmai kapsin ba aki akhang pi bagi thawdok leptana thoragle ba asida mari leina ba home department na miyang sangbio election thengdari ba candidate oriba singhasu miyang gi minuksi makada election thengna si miyam na pamjaba afabimut khanbada apan ba piroisi anam hangna bakata na phongdoragle atopa editorial gi kalam amadana Apun bagi saktam amadi culture da concept haiba malem gi lebak singda leriba miyam na magi nat ki sanabi saktam culture ngak tro miyam da makoi gi saktam tangna da honare ai gi mi gi khaina raklaba tina raklaba matam basi da isa gi culture
custom amasung tradition masak munna khangdaba yade thoga thoga ba tawrubada tungda ningamdaba lakpada natana furuki amangba amoi ki bayai midai kunai gi masaki nat culture amati pokpadagi siba phobagi thoram parengsing amata watana laijarake adobo mafalamdagi sichalaki ba akan banok lainung sina lining lichat ki safuna maram oraga midai kunai gi sanabi lining lichat ki safuna maram orga midai kunai gi sanabi lining laisonda saitheng perake Matamadungai lising amaga satret supna mapan gi matamdani mayang lamboiba santidas ko saina ningthau pam haibabu launam amadi misum langda thuanduna midogi dharmada lining lahun kiba amadi ningthau nam hakim miyam bosu nampu ta midogi lining lahun kiba adudage ngasi phogba nat ki sanabi da kangkhong chaiba phibam amada lairiba asine laibak amagi natraga namyoi furo kanglup amagi hawrakpham masak mong thakpada kanglup adugi culture na chauna mateng hoi samna harabada culture haibasi miyobigi thamoi amadi wakalonda phawriba susin khraba yauna mamal laiba posaka mane masimana culture haibasi laibak purba magi sakeng mingselni hainaribane culture na miyoi kanglup adugi mi masel marakta amaga tona tinhalle nungsi chanabagi dipunna pullibasi culture manarubana oithoglibane culture manarubana khunai adudi hingliba miyoi badugi Miyoi adugi ayuk numidagi punsida amana amapo tengbang na duna awanungai kiada saruk jamin halli amasung lenjel manana poksel khojan tinana hingmin halle adobo adungai sahi cha kya maning maka tamlakiba kanglai pak manipurna maning tamba mangkiba amadi nar ki chana rol da mito ki chana bina nam sinduna tamlakiba dagi mahausa dagi chana rakiba nar ki saktamda maring marangbu oiduna midai singna masa masabo masa khangjaba ngamdabagi thakta lairakibane ngasi gi mirol na adungai gi lai oikraba ipa ipu sina tungi mirol ki damak thambiram khiba nat ki sanabi saktam gi khongkul liba awbuga loina na yek irol na chingpagi maike da khomang chauksin ba awrakiba dagi nat ki saktam masek mangan thogan ba ngamlakhiba simakti furba sigi laibak phabani lawe amaromda laibak thibadi ngasi gi mirol marakta mapa mapugi nat amadi laining laison gi ona taina badami to ki laining laison kuda moina Kristan dharmana chingbada laiming lobana arembana tragana sakhatpani laujaba miyoibagi masing hengkalakhiba asini Hindu gauragi sanabi nanthok sanabi saktam gi masek mangan thokpa auraki beserak da kristal lainingi langda thoraki ba sina saktam ngak ne hing naba chen chungli be singi mayokta lepa oina thogalaki ba asina thamoida tasona thinba ga pangkhak na le masina maram oraga masagi culture ngak na punna nungsi chana de himbina bagi nungai ba do mafung phana phangphang ngam da lairiba asimaksu ningba kaningai ne masimagna apun bagi saktam ngak na da hona bada culture manada bagi aunaba Lingjen manaba ngamdaba amaga magi yang sinabagi maram wairaklavra habigi langtak naba laitaba nate porbasigi singmi tami masinanau miyang barakta culture manadrabadi matau karam na apun bagi panggal sagat ba amadi nat ki saktam apangam gadawri bage masimagna apun bagi saktam ngak nadaba hona bada culture manadabagi haunaba Lingjen manaba ngamdaba amaga yang sinabagi maram wairaklavra habigi langtak naba laitaba nate Porbasigi singmi tami masin manau miyam gi merakta culture manadrabadi matau karamna apan bagi panggal sangat pa amade nargi saktam ngak pangam gadawri bage singmi tami miyam gi merakta mama bo masak thibini aiduna mito ki mama bo masak phajabini aiduna mama ni lauduna apok bi mama buna birai biba amadi kwakna wahongi matu thasilaga pongja saujabagi thodau chathariba masana masabo masak khangba ngamjadaba asidagi handokpa ngamdriba makai lamdamasigi natki saktam da maring marangba adamak laikikane Migi mafuk maralda pungsa saujaba mithibong matampal singdagi section ba mathau tai langja ka bu chik na wangna paikalaga apum asa ubagi thaudogi licha chatpa khoraki ina lai saba singna ipa ipu singna maina wai tangna sab chana duna laklaba phurup asigi sanabi saktam da singchep thajina ba honariba miyoi singdagi section hauda ba tarabade amuga na sanabi saktam da masak thenarwagi maram orakane Apun bagi amadi nat ki saktam ngak nadabi ki pambai thi bagai iroinana mama mapa bu masak khangba ngamjadaba khwaidagi hantaba thake wakhal senba miyoi singa du da mama mapa masak khangan naba tharwang lokot pada lenga ki art and culture department amadi nat ki dama chen chongli ba miyam ki thawtang chawna lei bagi mathakta migi mama masak phajabi da ima kauriba miyoi sing adugi mafamda maribak maramdam nungsi bagi maiki da khong thangan naba hona ba mathau tai democracy sat pelebak ni chanariba lain laisun chapai yai haiduna naram lining bo birai ba tawroi dabane maka darakpa atopa pau amadana laidaba khul amadi voter satret humpuga mangarom tengnopal esig electoral roll da hapsilamba sengdok kadabani maring student union Taragani to juba Manipur Legislative Assembly ki January mangada phongkiba final electoral roll da 42 tengnopal assembly constituency gi oina hana laidaba khullamadi anoba voter kerlana hapsin pathengnare
Miyo karana atamnan aranba thongsin asi chatharabra aina maring students union na pendaba phongdor pagaloinana psychology manung da mari leina basina sengdor kadabani ana demand tawre maring students union na sindu na Manipur Press Club da pangthokiba pawgi mifam amada lobasigi president silai morungna haikibada November amada phongkiba draft electoral da yaukidaba khulsinga madi miyoi kya January manga da phongba final electoral roll da hapsilakliba asi kathai tagino angladona miyoi khara aranba thongsin chatharabra haiba kisingna balai aranba thongsin asi chanaba yaroi Magna makha taraduna 42/52 sibong amadi 42/41 kwata kulani asi hana pulam badagi khaidok narakpani adobo sibong polling station da hana yawnum daba jangok tu bi kauba khul ama hapsin bagal loina voter masing umpuga mathorom hapsin libasi okhun district kira Myanmar dagira kadai dagino hanglatuna 42/70 moregi polling station da draft electoral roll da voter masing samaga marfudra taruk khak lairam badagi Thailand da landa miyo chama yang bangarom engkale December thamanung da asu yam laba miyo sing kadai dagi hengat pano hangladuna hengalakli ba miyo sing asisu sahi nifu amadi homfo gi mathakta leiba ngaktani voter list san bhaibasi sahi taragani pan mapung pharaba miyo sing da chankadabani araduna khunja sing da somthoknaraba matam pidna final fonglakli ba asi technopal gi election office ta thabak tawriba PRO amadi data collector sing na bhabna saraga tawribra field visit chatuna kadai dagi hapsilibano hangladuna population ka chanadana More polling station da miyo kya hapsiliba asi maram jade mari lainaba department sing da athuba matamda semdoktuna phongdrabadi democratic oiba khongjang kya changselagani mana makha taradun hariba aran basing asigi mathakta kyamuk leire panjariba khara asin asoba problem ni haradun physical visit tawbidun aran ba thabak sing chatharamliba miyo sing district election officer namadik chaba serak pibiu hiramasigi matang da tengnopol election office da aran ba chathariba sing asi thikat piu ada cherol ama patient kre hairaduna Mari lainaba sing na aran basing sumthoktrabadi khongjang kya sangsilakani ana price na phongdokre Government na nomajin numit mikhal matam lepsilakli bisi Christian dharma muthanadaba honaribra Mathangda February 28 nomajin numit Election Commission of India na mikhal matam lepsilakli ba asi All Manipur Christian Organization na yamna kanda janingda ba phongdoragle loina nomajin numit election gi matam lepsilak pa basi Christian religion asi muthanadaba honarabra aina hanglakle organization asina thadoraki ba cherol amada airibana taragani thusiba Manipur Legislative Assembly naksilakpa asida nungaiba phongdoragle loina election asigi mating na biyam na makoi gi mihusing khanabagi khudongjaba amasu piga doribane mikhalasida citizen khudimak na makoi gi mihusing khanjanabagi sakti edu piri organization asigi mekedagi su election asi shanti wana pangthokna ba campaign sadari Atungwa February 28 nomaisin numita mikhal gi matam lesalakli pasi Christian lining salibasing gi wainadi yamna ningba kaningai ne nomaisin numit asi Christian lining salibasing gi wainadi yamna senglaba numit amu oibiduna tan laison tension toba numit amasune maramaduna nomaisin numita election gi numit lesalakpa asi hangningai oi loinana numit asi the election gi matam lesalakpa asina yamlaba voter kaya ambadi voter thadaba asida vote thadaba asida saruk yaba ngamloidaba gi phibama ama mayoknagane Maramadana Election Commission of India na Christian lighting chaliba miyam sing ki santamina do igai kumnana basung solidarity utun ahal ba tangka ki wana namajin vita mikhal gi matam lepsilak basi jaithong nab apel tawri India se secular country webana dharma khudingmak igai kumda kadabani aire makatarak ba atopa pau amadana yumdagi thokibadagi anjilaktre haukiba tang tha ama lisingani kuni thoi ing ningthokaba numit ki ayupung tanama thoi taba matamdagi Makada sahi tawjariba aiki loinabi oiriba Srimati Naurem Ongbi Kiran Mala Devi asi yumdagi thokibadagi anjalaktre maramasina nupi asibu thengnabirabadi manak nakpa police station natragana makada sahi tawjariba ai isada pau pibiu amadi mateng pangbiu haijariba Naurem Tarun Kumar Singh Kakjing Wairi Saugaijam Pareng phone number 9378116990 arubeda kantan singa sige maru pau khara asiba pau tamjariba Manipur Local News YouTube channel amadi Facebook page asidagi yengbiriba punamuk bathagasari channel asin atom da kana abadi subscribe to be driven subscribe to be like and share to su kawi punamuk po amakhana thagasari